ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯁꯤएम ꯁꯤꯟꯗꯣꯛꯅꯕ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯈꯤꯕꯒꯤ ꯃꯍꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯣꯚꯤꯗ-19 ꯀꯌꯥꯗ ꯇꯥꯕ ꯍꯧꯔꯛꯂꯦ बीजेपीꯗ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯜꯂꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯒꯤ ꯊꯕꯛꯇ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯟꯅꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯅꯕ ꯑꯃꯗꯤ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕꯒꯤ ꯂꯥꯟ ꯃꯇꯝ ꯀꯨꯏꯅ ꯍꯧꯗꯨꯅ ꯂꯥꯛꯄꯗꯒꯤ ꯁꯔꯀꯥꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯩꯈꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯁꯛꯇꯤ ꯃꯨꯟꯅꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕꯒꯤ ꯂꯥꯟꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯁꯔꯀꯥꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯁꯝꯅꯈꯤꯗꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄꯗꯒꯤ ꯇꯝꯊꯤꯔꯕ ꯂꯩꯆꯠ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19 ꯂꯩꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯔꯀꯥꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯂꯩꯆꯠ ꯑꯁꯤꯒꯤ ꯈꯌꯥꯠꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯩꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯅꯕ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯗꯨꯅ ꯑꯃꯗꯤ ꯑꯦꯝꯑꯦꯜꯑꯦ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯀꯔꯝꯅ ꯂꯥꯌꯦꯡꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯀꯣꯚꯤꯗ-19ꯒꯤ ꯍꯣꯠꯁꯄꯣꯠ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯂꯩꯆꯠ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯂꯩꯆꯠ ꯑꯁꯤꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯀꯣꯚꯤꯗ-19ꯗ ꯅꯥꯗꯕ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯐꯝ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯄꯣꯔꯣꯝꯄꯠꯇ ꯂꯩꯔꯤꯕ ꯖꯋꯥꯍꯔ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯥꯎꯠ ꯄꯦꯁꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ OPDꯅꯆꯤꯡꯕ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯑꯇꯩ ꯅꯟ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯡꯂꯤꯕ ꯀꯦꯖꯨꯋꯦꯂꯤꯇꯤ ꯋꯥꯔꯗꯇ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯃꯁꯛ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯍꯣꯠꯁꯄꯣꯠ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈꯤꯕ ꯀꯌꯥ ꯂꯩꯔꯕꯅꯤꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯖꯦꯅꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯃꯗꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯍꯥꯟꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡꯅꯤ ꯍꯥꯏꯕꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯃꯈꯣꯏꯒꯤ ꯊꯝꯐꯝ ꯑꯃ ꯁꯦꯝꯂꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯒ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯔꯦ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯔꯗ ꯑꯃꯗꯤ ꯒꯥꯏꯅꯤ ꯋꯥꯔꯗꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯄꯨꯁꯤꯜꯂꯒ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯎꯔꯦ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯂꯤꯕ ꯑꯅꯥꯕꯁꯤꯡꯗ ꯃꯊꯪ ꯁꯟꯗꯣꯔꯛꯅꯕꯒꯤ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯍꯣꯠꯁꯄꯣꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯨꯝꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯍꯛꯊꯦꯡꯅꯅ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯣꯏꯔꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯁꯦꯝꯂꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯂꯒ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯆꯨꯝꯒꯅꯤ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯋꯥꯔꯗꯁꯤꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯌꯦꯡꯕ ꯇꯥꯔꯕꯗꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯅꯕꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯑꯣꯏ 61 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯊꯥꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 2,938 ꯌꯧꯈ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀ ꯅꯛꯁꯤꯟꯅꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯇꯦꯁꯠ ꯇꯧꯔꯨꯕꯗ ꯄꯔꯁꯅꯦꯜ 3 ꯑꯃꯗꯤ ꯃꯤꯆꯝ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯊꯥꯒꯤ ꯆꯩꯆꯠ 30ꯗ ꯀꯣꯏꯔꯦꯡꯒꯩꯒꯤ CMC ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯑꯃꯁꯨ ꯉꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯄꯣꯔꯩꯔꯣꯝꯕ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯦ ꯃꯍꯥꯛ ꯊꯥꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯃꯁꯤꯡ 8 ꯁꯨꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯗ ꯋꯥꯀꯠꯂꯛꯈꯤꯕ ꯄꯥꯎ ꯑꯃꯗ ꯂꯅꯥꯏ ꯂꯥꯌꯦꯡꯁꯪ ꯑꯃꯗ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯒꯤ ꯂꯥꯌꯦꯡꯅꯅꯕ ꯄꯨꯈꯠꯂꯛꯈꯤꯕ ꯄꯦꯁꯦꯟꯠ ꯑꯃ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯌꯦꯡꯁꯪ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯔꯦ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗꯒꯤ ꯄꯦꯁꯦꯟꯠ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯅꯨꯡꯒꯤ ꯑꯅꯥꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯌꯦꯡꯅꯅꯕ ꯍꯥꯏꯔꯤꯕ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯃꯥꯡ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯑꯦꯗꯃꯤꯠ ꯇꯧꯔꯝꯗꯥꯏꯗ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯦꯁꯠ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤꯕꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯈꯪꯕꯗꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯅꯥꯕ ꯑꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯣꯚꯤꯗ-19 ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕ ꯃꯆꯥꯅꯨꯄꯥꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯁꯤꯒ ꯄꯨꯟꯅ ꯊꯝꯂꯦ ꯇꯣꯉꯥꯟꯅ ꯂꯩꯖꯒꯦ ꯍꯥꯏꯕꯗ ꯑꯣꯊꯣꯔꯤꯇꯤꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯑꯅꯥꯕ ꯑꯁꯤꯒꯤ ꯂꯥꯌꯦꯡꯅꯅꯕ ꯗꯣꯛꯇꯔꯁꯤꯡꯁꯨ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯄꯦꯁꯦꯟꯠ ꯑꯁꯤ ꯂꯤꯂꯣꯡ ꯑꯔꯥꯞꯄꯗꯤꯗ
लाना थौरम अमा यावरुरगा अमदे लंगथबाल कुंजदा लाई खुरुंबगी थौरम अमचु यावरुरे हाइरे अदुबा मियोय एसिगी इमुंग मनुंगी मियोयसिंग टेस्ट तौबदा ngasi फावबगी ओइना नेगेटिव ओइरे हाइरे अरोइबदा कंटेंट सिंग असिगी मरुइबा पाउ खरा असिबा पाउदमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी येंगबिरिबा पुनमक पथागतजरी लोइनना चैनल असिना तुमदा कानारबदे सब्सक्राइब लाइक एंड शेयर तौबा काउबिगुनु पुनमकपु अमुक हन्ना थागतजरी।